Wari tabiriba listeners-sing amadi yengbiriba viewers-singbu ahanbamagtada Napado official-gi maikaytagi tarama ukchari paring naida chatharakliba mitlaobi machathoi-gi marisuba tangkak lobirasi warisibu birukpa Roshan hoina warisibu likiba matamda soikiba lankiba yarbasu mayamna ngakpigani haina khanjai hojik lobirasi mitlaobi machathoi-gi marisuba tangkak Tanuja kaino yengu haibo kaidano kai leirige Rosni simana tawrisi mi nupasi matung koitan tanadana tawrisi yengu Tanuja kaidano udi amta Rosni tu ada koitat chalisi mani yengu Tanuja ngasai kai udrasu hojikti ure simagi mataudu ubada yam nokning lura male kanna nokthorei Priya nupasina chelasibo he taneime machine PCD ko pele mi mamang sida ikaibane siri Rosni magi mamai se kaina sajano mora ka saradi yang pichat kada maidani mai se khangdi me sibo ikaida mali magi mamai se kya da kalinu yengo se koila da ka thar dem se hawda maidani magi se asumori sa lakuna school yokiba khangode school hek yoga makoi masa masagi back to class da thamluraga amuk mapanda thoroktuna lampakta nungsa yaiduna wari saringai mikuptuda tungdaki Tanujada paikhomba ya launa khangali mayamdo loi imo haiga phan chungtoki Rosni ngobro kaino adu yam lemjadabdo kaino ba kai jagina ngosinaino oja takthoroga pholro nang ha Priya mi uistabrabu namaida khopaksin tharadi nayumda lehuba namana pado namituda paring tholakani ne ha Tanuja yam sauna jaigena mai onkalakpada paikhomba nangure aidi as thajadi sidadi yamna nangsu sida tamaduiro kaino yam thajadi haiba paikhomba Tanujana haraubudu ubada momondokna wa khumai ai sida tamambase nangakpra Tanuja ngaktradi kaino yamnasu harawi haiba ado ngaikone nangbu silongda tamgani haidaine aina haikridudi nangna tamba mafamda aisu tamnina aduna ahanbagi aina khalama mafamda cancel tawkhre aduna sida laisini makhoi anina amaga khangnana harauna wari sabud uda Rosni ka Priya gadi ngakpada loikhre aduga makhoi anina Tanuda Rosni Priya amukta noi ani hanadagi khangnabro Tanuja ihe kawi he harauman khiduna khangnai ma aigi best friend ne mamingna paikhomba leifam budi aiga chapmani jum thangnana lei paikhomba mabani se aigi yamna luna tinajabi imanabi ngakthani mana Rosni aduga mana Priya ado paikhomba nangsu surprise kopi dudi mi sini he as lawai samuse chapchunge me Tanuja nate paikhomba nangbu hana haiba yadra ithata laido nang tammi khangamadi hawraga chaminaba yaiba adu phatridu kai inoba paikhomba ayu ngachika emitorini adunani aduga haididuna nongoda surprise pigena tawba Tanuja ai sida ledi kamai khangiba paikhomba ai kuire lakpa aduga nang somda chakibado aina uba aduda tuminna tanarakpanida Rosni paikhomba ijininaudi kasuye noide paikhomba aikoi ani tani ichanupi amaga aigadanida Priya ichandi gaming koba aduga kai class tamleba mana Tanuja machanupi di sida leiteda Delhi da moi kakaki manakta leibani hadak 7 kadini mamingna Jennifer kobani asumna wari tawringai bel taki paikhomba pare adudi mayam bel sutare assembly lab durasi assembly loiraduna magi class ta chungduna class ta chalak pangairi asisu adu mangai oja suna laktabagi amaga wari watai sanaduna sakhang makhang nakhi Rakesh bye anobro gaming koge khangasi ai gaming Rakesh magina Tony aduga magina Johan paikhomba au mane bai ai gina paikhomba mayam khangnabase yam nungai aisu ngasidagi khangna ning leiramani aduda anoboy bisida sum haibado hangoidana sum leiram kaisu gaideda kem khalono hojiti khoilechidi taw
Tony itaudi hana kaida tamlakke kaidino paikhomba aidi hana eding school da tamlae laifambudi Bisnupur dagini yuhen adudi khoi khun amatani Bisnupur wa number kya dagino paikhomba itaw aidi wa number 3 dai ni Rakesh o aikoina 9 dai ngaktane wadi taw leiringi waja changlai satra singdana pulap khonjel am toina good morning sir waja duna okay good morning sit down thank you sir attendance lorisiko muna taroko roll number 1 2 suan matang kauki